ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯒ ꯐꯤꯂꯝ ꯑꯁꯤ ꯐꯦꯟꯇꯦꯁꯤ ꯑꯦꯛꯁꯟ ꯀꯦꯇꯦꯒꯣꯔꯤꯗ ꯆꯟꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡꯁꯤꯡꯗꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 7.7 Google ꯌꯨꯖꯔꯁꯅ 76%ꯒꯤ ꯂꯥꯏꯛ ꯄꯤꯔꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 100%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯉꯤ ꯐꯤꯂꯝ ꯑꯁꯤ ꯖꯨꯂꯥꯏ 6, 2012ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯔꯥꯏꯇꯔ S.S. Rajamouli ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯅꯥꯅꯤꯒꯤ ꯁꯛꯇꯝꯗ ꯅꯥꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯔꯤꯕ ꯕꯤꯟꯗꯨꯒꯤ ꯁꯛꯇꯝꯗ ꯁꯨꯃꯟꯊꯥ ꯔꯨꯠ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯚꯤꯂꯦꯟ ꯑꯣꯏꯔꯤꯕ ꯁꯨꯗꯤꯞꯀꯤ ꯁꯛꯇꯝꯗ ꯁꯨꯗꯤꯞ ꯕꯤꯟꯗꯨꯒꯤ ꯃꯅꯝꯃꯒꯤ ꯁꯛꯇꯝꯗ ꯗꯦꯕꯥ ꯗꯥꯔꯁꯤꯅꯤ ꯁꯨꯗꯤꯞꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯗꯤꯊ꯭ꯌ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯃꯛꯇꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯄꯥꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯄꯥꯅ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯍꯌꯦꯡ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯉꯍꯥꯟꯒꯩ ꯂꯤꯕ ꯋꯥꯔꯤ ꯑꯃ ꯍꯟꯖꯟꯅ ꯂꯤꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯅꯧꯕ ꯑꯃ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯄꯥꯅ ꯅꯥꯀꯣꯡꯗ ꯈꯣꯏꯅ ꯉꯪꯕꯗꯧꯅ ꯉꯪꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨ ꯈꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜꯗ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯃꯊꯥꯏ ꯊꯥꯏꯅ ꯈꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯝꯗꯨꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯨꯗꯤꯞ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯕꯒ ꯅꯣꯡꯃꯩꯅ ꯄꯣꯠꯁꯛ ꯑꯃꯗ ꯀꯥꯞꯄꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯗꯤꯞ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯇꯟꯖꯥꯗꯨꯗ ꯁꯨꯗꯤꯞꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯤꯊ꯭ꯌ ꯆꯪꯂꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯣꯏꯁꯤꯟꯈ꯭ꯔꯣꯔꯥ ꯃꯥꯒꯤ ꯋꯥꯗꯨꯗ ꯁꯨꯗꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯦ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯪꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯥꯟꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯅꯤꯅ ꯁꯨꯗꯤꯞꯇꯨ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯅꯣꯡꯃꯩꯗꯨ ꯑꯃꯨꯛ ꯀꯥꯞꯄ ꯁꯥꯟꯅꯒꯦ ꯇꯧꯏ ꯑꯗꯨꯗ ꯑꯦꯁꯤꯁꯇꯦꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯅꯤꯈꯛ ꯉꯥꯏꯔꯕꯅꯤ ꯃꯇꯝꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯧꯒꯗꯕꯅꯤ ꯇꯟꯖꯥꯗꯨꯗ ꯁꯨꯗꯤꯞꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯞꯇꯥ ꯑꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩꯗꯨ ꯇꯥꯔꯒꯦꯠꯇ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯂꯝꯗꯦ ꯁꯨꯗꯤꯞꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨ ꯃꯥꯅ ꯄꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯤ ꯅꯨꯄꯤꯗꯨꯗ ꯀꯣꯜꯂꯒ ꯅꯣꯡꯃꯩꯗꯨ ꯀꯥꯞꯍꯜꯂꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨ ꯇꯥꯔꯒꯦꯠꯇꯨꯗ ꯄꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯁꯨꯗꯤꯞꯇ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯁꯨꯗꯤꯞꯅ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯟꯗꯨ ꯄꯣꯠ ꯑꯃ ꯀꯟꯅ ꯁꯦꯝꯕ ꯂꯥꯛꯅꯔꯤ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯅꯝꯃꯁꯨ ꯆꯪꯉꯛꯏ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯕꯤꯟꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯥꯅꯤꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯕꯤꯟꯗꯨ ꯀꯔꯤꯅꯣ ꯑꯃ ꯃꯈꯨꯠꯇ ꯁꯦꯝꯕꯗꯨ ꯅꯥꯅꯤꯅ ꯎꯔꯗꯨꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯂꯒ ꯆꯤꯞꯁ ꯍꯥꯞꯄꯒꯤ ꯆꯦꯔꯪꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯆꯦꯔꯪ ꯑꯗꯨ ꯗꯤꯁ ꯇꯤꯚꯤ ꯈꯤꯜꯂꯤꯕ ꯑꯗꯨꯗ ꯊꯝꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯆꯦꯔꯪꯗꯨꯗ ꯀꯥꯞꯄꯒ ꯕꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯃꯉꯥꯜ ꯑꯗꯨ ꯌꯧꯍꯜꯂꯤ ꯕꯤꯟꯗꯨ ꯇꯦꯕꯜ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯃꯥꯅ ꯀꯩꯅꯣꯝ ꯁꯦꯝꯃꯤꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯃꯗꯨꯗ ꯅꯥꯅꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯥꯅꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯃꯃꯥꯟꯅꯕꯗꯨ ꯑꯃꯨꯛꯁꯨ ꯅꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈꯤꯗꯨꯅ ꯕꯤꯟꯗꯨ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯅꯥꯅꯤꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯨꯝ ꯅꯣꯛꯇꯅ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 2 ꯁꯨꯔꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯄꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯅꯪꯅ ꯃꯥꯒꯤ ꯔꯨꯝ ꯌꯧꯅꯕ ꯂꯥꯏꯠꯀ ꯊꯥꯜꯂꯤꯕꯗꯣ ꯃꯍꯥꯛ ꯊꯦꯡꯛꯁ ꯐꯥꯎꯗꯤ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯅꯥꯅꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯃꯥꯅ ꯊꯣꯡꯅꯥꯎꯒꯤ ꯄꯥꯗꯥꯔ ꯆꯤꯡꯊꯈ꯭ꯔꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯥꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯁꯨ ꯈꯪꯂꯤꯅꯦ ꯄꯥꯗꯥꯔꯗꯨ ꯊꯥꯗꯕ ꯇꯥꯔꯕ ꯑꯍꯤꯡ ꯆꯨꯞꯄ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯏꯪꯕ ꯂꯩꯆꯤꯟ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯥꯔꯛꯀꯅꯤ ꯃꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯑꯩꯒꯤ ꯈꯜꯂꯒꯅꯦ ꯄꯥꯝꯗ ꯄꯥꯗꯥꯔꯗꯨ ꯊꯥꯗꯈ꯭ꯔꯤꯁꯦ ꯅꯥꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯁꯣꯝꯗ ꯕꯤꯟꯗꯨꯁꯨ ꯇꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯆꯧꯕ ꯄꯥꯔꯇꯤ ꯃꯐꯝ ꯑꯃ ꯎꯠꯂꯛꯏ ꯄꯥꯔꯇꯤꯗꯨ ꯁꯨꯗꯤꯞꯀꯤ ꯀꯥꯡꯕꯨꯅ ꯁꯤꯟꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯐꯥꯏꯜ ꯁꯥꯏꯟ ꯇꯧꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯇꯧ ꯌꯥꯗꯕ ꯃꯍꯥꯛꯅ ꯀꯩꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯗꯤꯞꯀ ꯍꯦꯟꯁꯦꯛ ꯇꯧꯗꯨꯅ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯅꯪꯒꯤ ꯑꯆꯝꯕ ꯒꯤꯐ ꯑꯃ ꯑꯗꯨꯒ ꯐꯥꯏꯜ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧ ꯌꯥꯗꯕ ꯐꯥꯏꯜ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯝꯂꯦ ꯃꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯨꯗꯤꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯦ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤ ꯀꯂꯥꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦ
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯐꯤꯂꯝ ꯍꯧꯔꯛꯄꯗ ꯁꯨꯗꯤꯞꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯝꯅꯩ ꯅꯥꯀꯜ ꯑꯃꯗ ꯊꯣꯔꯛꯇꯨꯅ ꯁꯨꯗꯤꯞꯀ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯁꯤꯗ ꯄꯨꯔꯛꯏꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯣꯛꯀ ꯆꯥꯛꯇꯣꯏ ꯇꯧꯔꯨꯔꯕꯅꯤ ꯅꯉꯣꯟꯗ ꯉꯥꯎꯗꯕ ꯅꯨꯄꯤ ꯀꯅꯥꯕꯨ ꯂꯩꯔꯤ ꯑꯦꯁꯤꯁꯇꯦꯟꯠꯇꯨꯒꯤ ꯋꯥꯗꯨꯗꯒꯤ ꯈꯪꯂꯦ ꯉꯍꯥꯟ ꯃꯈꯩ ꯁꯥꯏꯟ ꯇꯧ ꯌꯥꯗꯕꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯁꯨꯗꯤꯞꯀ ꯂꯣꯟꯅ ꯈꯪꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯏꯟ ꯑꯗꯨ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯁꯨꯗꯤꯞꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩꯉꯣꯟꯗ ꯉꯥꯎꯗꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯈꯛꯅꯤ ꯑꯩ ꯑꯍꯥꯟꯕ ꯃꯥ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯃꯥ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯀꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯃꯥꯒꯤ ꯂꯟ ꯊꯨꯝꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯊꯝꯂꯛꯈꯤ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯈꯤ ꯑꯩꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯐꯪꯗꯅ ꯈꯛ ꯇꯣꯛꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯟꯗꯨ ꯍꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯋꯥ ꯇꯥꯟꯅꯔꯤꯉꯩ ꯅꯥꯅꯤꯁꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯄꯥ 15ꯒꯤ ꯆꯦꯛꯅꯤ ꯑꯩꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯅ ꯅꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯅꯤꯅ ꯑꯩꯒꯤ ꯗꯣꯅꯦꯁꯟ ꯑꯁꯦ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯑꯩ ꯃꯌꯥꯝ ꯃꯥꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯊꯣꯛꯄꯗꯨ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯦꯀ꯭ꯔꯦꯠ ꯗꯣꯅꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯥꯅꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯣꯏ ꯃꯗꯨꯅꯅꯤ ꯑꯩꯅ ꯆꯦꯛ ꯑꯁꯦ ꯁꯥꯏꯟ ꯐꯥꯎ ꯇꯧꯗ꯭ꯔꯤꯕꯁꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯏꯟ ꯇꯧꯗꯕ ꯆꯦꯛꯇꯤ ꯁꯦꯜ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯥꯅꯤꯅ ꯕꯤꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯅꯔ ꯑꯃ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯗ ꯑꯩꯅ ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯁꯦꯟꯐꯝꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯩ ꯈꯪꯖꯒꯦ ꯃꯗꯨꯗꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯂꯨꯄꯥ 15 ꯈꯛ ꯗꯣꯅꯦꯠ ꯇꯧꯕꯗꯨꯒꯤ ꯑꯩꯈꯣꯏꯅ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯁꯤꯠ ꯑꯃꯨꯛ ꯎꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯥꯅꯤꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯁꯝꯗꯣ ꯄꯨꯟꯁꯤꯜꯂꯗꯤ ꯅꯁꯛꯇꯣ ꯍꯦꯟꯅ ꯐꯖꯒꯅꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯁꯝ ꯊꯥꯗꯣꯛꯄꯁꯤ ꯄꯥꯝꯃꯤ ꯅꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯪ ꯅꯁꯝꯗꯨ ꯊꯥꯗꯣꯛꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯝꯇ ꯄꯨꯟꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯨ ꯃꯈꯥ ꯇꯥꯕ ꯇꯜꯂ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯥꯅꯤ ꯕꯤꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯅꯤ ꯃꯈꯥ ꯇꯥꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯕꯤꯟꯗꯨꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯍꯥꯏꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯅꯤꯅ ꯕꯤꯟꯗꯨꯗ SMS ꯑꯃ ꯊꯥꯖꯤꯜꯂꯤ ꯕꯤꯟꯗꯨꯅ SMSꯇꯨ ꯌꯦꯡꯉꯤ ꯑꯗꯨꯒ SMSꯇꯨꯗ ꯍꯥꯏꯔꯝꯂꯤꯕꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯤꯟꯗꯨ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯝꯂꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯒꯦ ꯇꯧꯏ ꯅꯥꯅꯤꯅ SMS ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯍꯟꯗꯛ ꯑꯃꯨꯛ ꯏꯔꯝꯂꯤꯕ SMS ꯑꯁꯤꯅ ꯅꯪꯗꯤ ꯅꯣꯛꯇ꯭ꯔ ꯐꯥꯎꯕ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅ ꯏꯔꯝꯃꯤ ꯕꯤꯟꯗꯨ SMS ꯇꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨꯗ ꯅꯥꯅꯤꯗꯨ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯕꯤꯟꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯑꯇꯣꯞꯄ SMS ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯧꯅ ꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯟꯇꯤꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯕꯤꯟꯗꯨꯒꯤ ꯃꯅꯝꯃꯁꯨ ꯑꯃꯨꯛ ꯂꯥꯛꯏ ꯃꯅꯝꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯁꯨꯗꯤꯞ ꯀꯟꯁꯇ꯭ꯔꯛꯁꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯅꯦꯁꯟ ꯑꯃ ꯇꯧꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯍꯥꯏ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯗꯨ ꯑꯃꯨꯛꯇ ꯎꯅꯅꯕ ꯇꯧ ꯕꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯅ ꯎꯅꯒꯅꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯅꯝꯃꯅ ꯁꯨꯗꯤꯞꯀꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯕꯣꯁꯀꯤ ꯇꯦꯕꯜꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯨ ꯍꯨꯔꯥꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯣꯅꯦꯁꯟ ꯆꯥꯎꯅ ꯇꯧꯕ ꯌꯥꯔꯅꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯕꯤꯟꯗꯨ ꯅꯥꯅꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯅꯥꯅꯤ ꯑꯃꯨꯛ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯕꯤꯟꯗꯨꯒꯤ ꯃꯅꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯩꯕꯨꯜ ꯍꯧꯔꯝꯃꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯅꯥꯅꯤꯒ ꯕꯤꯟꯗꯨꯒ ꯅꯨꯡꯁꯤꯅꯕꯣꯏ ꯈꯟꯕꯒꯤꯅꯤ ꯃꯗꯨꯗ ꯕꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯌꯥꯔꯦꯁꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯊꯪꯒꯤ ꯁꯤꯟꯅꯤ ꯁꯨꯗꯤꯞ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯁꯨꯗꯤꯞꯇ ꯃꯥ ꯎꯅꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯗꯤꯞꯅ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯊꯣꯛꯄꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯕꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯁꯨꯗꯤꯞꯅ ꯎꯔꯦ ꯃꯗꯨꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯕꯤꯟꯗꯨꯕꯨ ꯊꯥꯖꯤꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯤꯟꯗꯨꯒ ꯁꯨꯗꯤꯞꯀ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯂꯥꯛ 15 ꯗꯣꯅꯦꯁꯟ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯗꯣꯅꯦꯁꯟ ꯍꯥꯞꯄꯤꯕꯗꯨ ꯕꯤꯟꯗꯨ ꯍꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯕꯤꯟꯗꯨꯕꯨ ꯄꯥꯝꯕꯒꯤꯅꯤ ꯕꯤꯟꯗꯨ ꯍꯔꯥꯎꯅ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯂꯥꯏ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯤꯟꯗꯨꯅ 15 ꯂꯥꯈꯀꯤ ꯆꯦꯛ ꯑꯗꯨ ꯎꯠꯂꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯂꯤꯕ ꯅꯥꯅꯤꯁꯨ ꯕꯤꯟꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯏ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯕꯤꯟꯗꯨꯅ ꯂꯥꯏꯁꯪꯗ ꯄꯨꯔꯛꯂꯤꯕ ꯆꯦꯛ ꯑꯗꯨ ꯃꯥꯅ ꯄꯤꯈꯤꯕ ꯂꯨꯄꯥ 15ꯒꯤ ꯆꯦꯛꯇꯨꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯥꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯃꯃꯜꯗꯤ 10ꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯨꯄꯥ 15ꯁꯤ ꯄꯨꯔꯒ ꯀꯝꯗꯧꯅ ꯃꯗꯨꯗ ꯅꯥꯅꯤꯅ ꯑꯗꯨꯅꯤ ꯉꯛꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯂꯥꯏ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ 15 ꯂꯥꯈ ꯍꯥꯏꯔꯛꯄꯗꯨ ꯅꯥꯅꯤꯒ ꯃꯃꯥꯟꯅꯕꯒ ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯥꯏ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅ ꯗꯣꯅꯦꯠ ꯇꯧꯔꯛꯄꯅꯣ ꯍꯪꯕꯗ ꯕꯤꯟꯗꯨꯅ ꯁꯨꯗꯤꯞ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯥꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ
Mana pirakpana amukta 15 aduga aina pibana tha khudingi 15 ni. Lai senaba nupaduna lai khara bindu da piraga lai khurumba lagliba singadu da khaga piyu haiduna bindu na mathang mathang lai yeli adubu nani gi sarukti thunglaktre adubu nani di yamna haraujarami adubu mamana baduna di chairai adumaina yamna harauba maithong utkanu mi khuding loina piramme aishu yauna nani na maraktan hairai hoi ai khak natana atopa loina pi yengo ai se magi mafamda kaya da special oiribano magi wadu tabada bindu du mamit lauthoi bindu nokpet tawraga mafamdu dagi thokre mathangi sin amadana disable singi school amada amu ulai bindu ga loinana sudip tu angang mayam ama boy kolom na singba donation tawbagi saktam ulai donation loiraga sudip ka bindu ga wari sari sudip na hairai nangna angang mayam gi damak thabak mayam ama tawri aduna aishu nangi karigum kharadi soidana tawge leble asum chalamdagi amuk makhoi ani karigum khara cha thaktuna leiri nani na bindu gi phone da sms su adum thajilai adubu reply pi dabi koilei leiduna yengbada nani leibudu ure bindu na sudip ta onsinduna hairai sir mafam si ai kya nungaitre asom da chatsi adudagi mafam amu hongi bindu sudip na nganglibadu tade nakal da koilei leiduna nani da yengi sudip na bindu da achapo inke tawbani adubu bindu di adu kari su udana magi chadau du charaga amuk nakal da onthoklaga nokphet tawdu sudip na ure mana yengtholubada nani su leidibadu ure sudip aduki matik shaurami mathangi sinda bindu ga sudip ka du halai maningda nani na bike amada inarakpadu side mirror da bindu na urami sum inarakpada nani du traffic police na magi bike tu kamhaubadu bindu na ubadu da sudip da bindu na gari edu lepu haina hairai sudip na gari edu khangleb leptaga kaidawre haina hangai maduda bindu na aiha kumhaurage harakpada sudip na amuka su kari tawre haina hanglakpada ensang na pi leigi ge hairai asi hairaga bindu adu kungkhre sudip tu saungna lehawi bindu ga nani ga makhoi ani na tawriba mawong du sudip na sai mira dagi urami madu ubada hena saurami gari edu dagi kumtharak tu na makhoi ani bu laptak na senari mathangi senni bindu thabak asum tawrambadagi numidangi pung 10 ta thokre yumda hange haiduna tawbada gari su thaw amata yawramdre akoibada kana lay yenglamlaga phone adu kanano amada tawkhre somda ju nani phone da sms ama lai haiduna yengi bindu gi oirambadu da yamna haraujarami adubu mamana baduna blank message ni hairai maduda nani na blank message asi blank check kumna power lai haina khumai nani panthaba tawduna bindu gi manakta lai ma lakpadu ubada bindu no fet tawraga amuk changkhige tawi nani manakta changsilai bindu na karino haibagu mangak ilai maduda nani na nangi message haina hairai bindu na kari message no haibada nani na phone du lokthoklaga nangna tharakpa blank message tu hairai bindu na ai message delete tawbada soibadagi blank message oina thachingi bani asi hairaga mamai adu laithoaga bindu no fet tawna laikre nani ngehak tawpham khangdana lei aduga wakhal ama lai adudagi koyeng yengbada bindu gi gari leibadu urai nokphet tawraga hairai matam se thengle ai kire haina nang message tharakpa yadra bindu na hairai yam ka hena wakhal saga kanu asi hairaga chatpa hawi nani su upai leite chatpa hawi nani na matung inarakta baduda bindu thawai nungaitana lepaga leikhre nani su maning leithorakpada bindu na lepadu ure nani bindu gi manak changsilli bindu su amuk chatpa hawi nani chana hairai matam se thengle aina haibadi ai kire nanga chaminaba yagadra bindu nokpetamak tawi kari su khumde tanja sida isai ama sai isai asi lorakpada bindu na pencil na haklaga lap sign jawba lik ama siamaga nani da mathaktagi ulai adu pi gi haiduna bindu na ingit tawrai nani aduki mati haraurami masu adu lawba changsinge haiduna khongkap ama hek thangjinbaga khangawdana gari ama thaujilaktuna nani bu phaduna pukhre asomda nani du phuba yaba phure nani na kari ki aibu phuri bano aina khoi kanano khangde haina hairai sudip na mu hairai nupi khudima aingonda koingaw ngawduna huigumna koin inagadabani adugu nangna maram oiraga aina mabu phangdre nani na mu hairai sarna haibidiba maha adu kanano sudipna sauna bindu haina hairai wadu tabada nani ngakre aduga sauna hairai bindugi naktagi lamna layu natrabadi aina nangbu hatkani sudipna nani bu phuna hairai nang aibu hatkadra hanjin phuduna wahai asi hairami somda su bindu nani bu thiri karaida leigi haina sms su thari sms lapagi khonjel du sudipna tarami nani gi furi khawdagi phone adu loktholaga sms su sudipna pai aduga sauna hairai aigi binduna nang kadaida leigi hangai nang aigi khutta sidore haina khumkho sudipna nupa amada amu khongop amadi mojadu lokthokna ba hairai
aduga Sudipna nanigi mangaksamduda khongpangna nesinduna thammi asomdasu bindudu koichat chattuna leiri somda amung nanigi phone da SMS ama amung tharai adusu Sudipna parami SMS tu da I love you haina tharami wahai du Sudipna paduna nani da tahalami ngaksamda kuina khongna nesinbadu da nani du hujikti sire Sudipna nani gi phone du laktana langi aduga chatkhre tanja adura nani gi phone adu binduna call tawralami phone du vibration aduna maram oiraga mafam amadagi amada tarakpada matomda mapa chanarudana receive tawkhre biduna haira I nani ai bindune ai nangbu nungsi adubu nani somda thawai yawdrabanina karisu khumlaktre madudagi binduna mu makha tarai kaigino nangna wa ngangdribase nangbu aigi tungda chahi ani tanahanbagi laman khumlibra nang khara thuna lao ngahaki matungda nani gi asiba hakchangdagi thawai paithoraktuna amu ulai aduga thawai du hayingkhoi marum mayam ama leiribadu da paishenki hayingkhoi marum mayam ama yawba unadu su isingda tawtharai nongan badani bindu thabak chanaba thorakpada nani gi mamana badu thengnei aduda nani halakpra hangi halakte haibadagi halakpa tarabadi phone tawra u hayu haina hairamnaga bindu adu jatkre bindu na sumlakpada lambida mi mayam ama omsinduna lei haina yengnubada nani gi thawai yawdra bakchangduda mayam omsinbadu urai bindu adu ubada masadu pungak ngakre wa amata ngangda tumina leikhre mathangi sindana hayingkhoi marumdagi macha olakpagi amu ulai hayingkhoi ataidi loina paikhraga hayingkhoi amakhakti paiba ngamdana lehuri tanjadura mafamduda ising kanna chenchilai hayingkhoi adu kanna cheli uchina china asum chelakpana masada napsillaga leramba magi masadu phandoraktuna pairaga lai awaba kaya mayoknaraga lakpana hojikti hayingkhoi adu Sudipki yumda lai laibak thibadagi amu hayingkhoi du Sudipna thakke tawriba coffee adugi cup aduda tasilli chamasna glass aduda otpada ururu unglami ururu ungna hayingkhoi adugi mamitta Sudipna nani hatkibadu urai hayingkhoi asi atai kanasu oiramdre ngasai nani gi thawai changkhiba haying marum adudagi olakpa oiramle coffee marak adudagi chongkhalaktuna table da amuk tonglaga masa khingdoktuna sauna Sudipki mamaida paisinduna thengjillami adubu karisu kanaramde hanjin paisilli adubu Sudipna makhutna phatlauna kanthorai kaduda asum koipai paibada mamangda Sudipna binduda pirakhiba pot adu urami maduda bindu thabadu ubada binduna naniga mamangda oikhibak thodok adu amu hayingkhoi aduna ningsinglai madudagi haying adu bindugi yumtamna lai bindugi ka hek yaurupaga binduna barumdagi thorakpadu nanigi thawaina olakpa hayingkhoi duna urami matang sida mayamda karigumba kharada haijage makha taba explain tawbada nungainaba hayingkhoi haibagi mahut nani haina haijage nani du mamangda mana hinglingaida binduna mafamda pini haina tawramba lik adugi lap sign aduda tonglammi bindu su lik adu sijilli bindu mixel mamangduda leptuna laibakta bindi namgi haina tawringaida nani na mingselda tonglaga ai nani ni yengla u haina sign tawri adubu bindudi adu khangba nattabanina sumnagi hayingkhoi ama tongboi ningdana mana tawba thabaktuda akaiba pire haiduna makutna nani bu kantharai nani longkhalongna tai bindu magi kadagi thoraktuna manamaga wari sari mana thawai nungaitana leibaduda manamana kaidawre hangai maduda binduna wari pumba hairai ai mabu kaunaba honabada isase adum thabak silhanbani adubu ai ngamdre mana kanano hairai maduda nani ni haina binduna khumai makoina sanariba waridu nani su loina tarami binduna amuk makha tarai aina mabu karisu khandaba saraga mabu wahankhiba adubu hujikti aina amuk hanna uba phangnaroidaba mafam amada chatkhre hujikti mana aibu amuk wahalle makhoi mayamna kappasina aigi thamoibu themjinbigani hai adubu aina hena kappiba makai aina mabu ningsingba hele masigi damakni aina kappa pamdriba magi wadu tabada mana bindudu konsinbirai tanjadu da thongda calling ben khinglai lagliba nupa adu nani na hinglingaida leminaramba magi maruptuni mana pot ama binduda piduna hairai masigi firecracker se nani na nangi damak special oina sarambani asi haramlaga nani gi mamana badu jatkhre bindu su magi thabak mafamda amuk lai nani su bindu gi matung inaraklibani bindu mathanda phamlingaida kadu da Sudip chu changlai adu ubada nani du yamna saurami Sudip na hairai nang nani bu miss tawbra haina hairai maduda bindu na hairai sir na matau karamna khanglibano Sudip na makha amuk tarai maga aikhoi friend ni aduga ai hojik phawba ningsingni aigi nupi leikhidabado mana siramdai mikupta aibu wasak hanki mabu kauthokani haina si hairaga Sudipna bindugi makhuttu pairai adu ubada nani du yamna saurami
Sudipna makha amuk tarai aina mabu kauthoklaba tungda mana yam haraugani haina hairami aduga nangna nani bu thamoi sengna nungsiba tarabadi nang mabu kauthokadabani magi wahaidu tabada Bindu du kaplami aduda Sudipna Bindu gi sayengda yamna hainadaba mawongda pairaga Bindu bu themjinbirai madu ubada nani du yamna saurami madudagi nani na Sudip ki manakong manungda paisinduna Sudip bu olami Sudipna sauna mana yalba phieduna haying adu hanaba honarami adubu haying adu makhul ahoba amada paisinkre ngaiha wari watai tawraga Sudip tu amuk thongnaba hairakpada Bindu na hairai sarna haikhiba singdu ai kaujaroi ai nani bu kauthoknaba honage somdasu nani du mirang mahumda nappagi nathongnaba kanna honaringaida Bindu na haiba wadu tarami mathangi sindana Sudip tu steam tawbagi famni mana steam tawringai nani du changlaktuna magi manakongda paishilami maduda Sudipna koileng lengbada steam tawbagi famni ba adu lenglaga chelai aduga machin tumba pot amada thinge tawbadagi samnada lilhawi mathang sinda mu Binduga maga thabak tawninaba mi kharaga punna Sudipka unarami aduda Sudipna hairai ai education minister ga mamang hapta ta unare karigumba maga he unaba ngamlaba nakhoina tawriba project adu national recognition soi phangani ai hayeng Delhi chalani aduna noi aiga chaningba yauraga di punna chachi mangonda aiga chaminna gadoriba misak adu soidana take noi aiga chatkadaba kanano maduda nupa amana maga chatki hai aduda nupi amana hairai presentation utpa haise pizza chabadawna laiba natte adudagi makhoi mayamna Bindu bu chanaba hairai adudagi Bindu su mayamna hairabadu yarami sanariba wari adu nani su loina tarami asumna Sudipna hayeng airport ta thengnarasi hairami numittugi nungdangdu nani na Sudippu tumba thugairami Sudip tumba yadraduna masa pumba phina yasillaga kona thenglaba matamda tumtharami nongalakpada Bindu na call tawrai haina paikhatli maduda Bindu na call tawraktuna ma airport ta leiri haina hairai Sudip hobe magi gari du thaurai lambida traffic jam amuk oiduna ngaihak palli Bindu da call tawrami aduga flight ki boarding pass adu lauramu hairami nani su wari du tarami nani na traffic police ki manakta paisillaga mamai mamit manaton da koipai paisinduna traffic police aduna makhutna nani habadi haying adu chatkhinaba makhut adu koihai haibada gari mayam adu gari thawba yare haina ingit piri boi khanduna mathong warang khangdana koithau thorai adudagi gari mayam adu gyanmin tadana thaunarakpadagi lambi adu chatpham amata leinadre Sudip yamna wana gari dagi kumtharai aduga maga khangnaba mi amagi manakta laktuna magi gari edu lauraga airport lomda thauraga chatkre nani su asum inarami nani su Sudipna thauriba gari dugi manungda yaurami madu Sudipna urami madudagi Sudipna Binduga phone wari saba loiraga churup thaktuna maikhu du nani da kamsilami madudagi nani du makok ngauduna tahaurami nani upai leitana lehawi tanjadu da VIP ama escort ka loinana tauraga lakpaduda amuk tonglaga nani du lai somlapana Sudip ki gari mapadu yoropaga nani Sudip ki gari da mu paisillaga tongkhre Sudipna nani ubada ngakna mamit laukthoktur yengi tanjadu da nani na Sudip ki mamitta paisillami adudagi Sudip truck achauba amaga yasinarami tanjadu da nani na I will kill you haina gari ki windshield adu da tharai mathang chindana Sudip tu doctor kauduna masadu treatment pirami Sudip tu makhutna haying hanaba spray ama su pairami maduda doctor aduna madu piraknaba haibada Sudipna sauna nangi BP onpham thokpadu adum olu haina hairai doctor aduna haibagi matung ina Sudip adu tumnaba hida kapami aduga doctor adu hek jatkibaga Sudipna magi assistant singda hairai animal sing asi mingonda laman khumbajala magi waduda mayamdu ingangangna yenglaga karisu khumdana leirami adudagi Sudipna amuk sauna hairai aina hairise noi tadabra sanga sing asi laman khumdra haibasi adudagi assistant amana mu hairai hoi sir moi soidana laman khummi aduba film da adudagi Sudipna hairai aina hairise film gi wa natte tasengba taibangda haibani adudagi ngasagi assistant aduna hairai hoi sir tasengba taibangda su thoi assistant aduna makha mu tarai aigi bobokna haibada king cobra amana aigi pupuda laman khumki hai adudagi Sudipna hairai aina hariba asidi adumaina chawba jibadu natte apekpa jibagi warini adudagi assistant aduna mu makha tarai apekpasu adum laman khumbani sa atopa apekpa lin macha singchu adum laman khummi adudagi Sudipna mu hairai aina haribasi lin nataba apekpa haibadi sendrang hangoi natraga hayingumbani adudagi assistant adun amu hairai linna laman khumlaga hayingnadi kaigi khumloi Sudipna problem asi kanaga tanagani haina hairami tanjadura Bindu lae haibadagi makhoi mayam adu loina tandokhirami
Binduga Sudipkadu wari sari. Sudiptu kaplamba hidaktugi reaction aduna tapna uiri tauba haurai. Binduna Sudipta makhutna pairibadu karino haina hairai. Adudagi Sudipna haying khoi amana mabu yamna nungai handre haina khumai. Tanjaduda nani su makhoi anina lairiba maikaiduda pasilai. Mana paisalibadu Binduna uraduna Sudipki khutna pairiba spray adu lauduna nanida kaplami. Nani makok ngauraga koipai pairami. Aduga Binduna amu hanna nanida spray adu kaplami. Handakti spray adu kapada Bindugi ngaksamda siriba liktu tatlami. Nani du ngauraga mapanda hauriba lay amagi manada tarami. Nani na Bindu aingonda yengu chatkinu hairami. Adubu haying mana haiba wadu Bindu nadi khangba natte. Bindu su amuk chatkre. Mana chatpada ising pipe amada thenglubadagi mafamduda lairamba ising chainaba sprinkler adu on tawrai. Adudagi ising kapthoraktuna nani gi masada thengbadura nani du mapangan kankhalai. Somda Sudiptu Acharya NG Ranga Agriculture and University da laktuna professor amaga unari. Mahakna hai haying sing asi miyoibada target tawbra. Adudagi professor aduna hairai, sir nang science fiction ige haina thaurang nibra. Asi haraga professor aduna Sudipta noksilami. Adudagi Sudiptu sauna hairai, masi science fiction natte taseng na chumlaba wafamni. Haying amana aibu saba tumba amata yahandre. Wakalsi ingna amukta lehendre. Aina accident thokhribasiju hayingdugi honajaman nani. Mana gari ge windshield da phau ai hatkani haina irami. Masi science fiction ni haigadra. Adudagi professor duna hairai, nang na hairibasi nang tumba yadre natra. Nang nasadu stress yam leire. Aduna accident adu thokpani. Haiba matam simaktada haying amana nangbu disturb tawrai natra. Nang na khallibasi pumnamaksi hayingduna thoanbani si natra. Na koki doctor ama darka tare. Mathangi sinda Sudiptu mana accident thokiba mafam aduda amuk lai. Tanjadura nupa amagi khonjel na hairai, nang hujik phawba loidri. Sudipna khonjel adu kanano haina yengthorai. Adudagi maiba amana Sudipu lau hairami. Adubu Sudipna chatlo hairami. Adudagi maibaduna hairai, nangna aigi nakta karigi laktoino khanglabra. Nangi locker amadi maiket upusing adu cheksinna shape oina thammu. Aduga karigumba nangi namai aduna sathina soklaba matamda aigi nakta soiduna lau. Asi haramlaga sakhangdaba maiba adu chatkre. Sudip sumagi gari akaibadu yengami. Aduga mingsel machet amada kil thabadu urai. Mathangi sinni Bindu magi kada thawai nungaitna leiringai manama changaktuna themjinbirami. Nani su nakal amada tongduna leiri. Manamadu amuk thokhirami. Bindu mamitagi mapi taraktuna magi pidu table mathakta tarami. Tarakliba mapi dugi mateng lauraga nani gi thawaina olokpa haying khoi aduna mahak nani ni among mapok ama polopani haina mapi thuda irai. Adu ubada Bindu pungak ngakre. Bindu na nani bu magi khubakta tonghanlaga nang nani ra haina hangbada nani du mangak mamai. Bindu na amuk nang accident da sikhibani haina haibada nani na natte haina mangak adu hairai. Adudagi Bindu na kamdongna sikhibano hangai. Nani na kuyeng yenglaga Sudip ki photo adura tonglaga wa khara hairai. Bindu na adu unaba magnifier ama tawduna yengi. Nani na sign tawduna Sudip na hatpani haina hairai. Bindu na amuk kari maramgi damak halibano hangbada nangi dabangni haina sign tawduna hairai. Adudagi Bindu na mamangda Sudip ka makhoi ani unabada nani na tungkoin inabada yamna saukhiba thodoksinga do ningsinglai. Mathangi sinda nani du masa kannaba haidana Bindu na sajen tawhalami. Magi makhongdusu kotpada soknabani haiduna yot machet ublami. Spray kapakpada mamit thuptanabani haiduna Bindu na mamitusu glass upirami. Adudagi Sudip na amuksu nani bu laknabagi sinnamu ulai. Sudip churup macai ama thaklamnaga churup macai edu muthattabida thanamlaga nani na tumba thugaidanabani haiduna phaijup supsinduna tumkhre. Mama mame loina khumjinduna tumlingaida nani na churup macai achakpa adu induna lai aduga firolda thambadagi mai chakhalai. Mathang sindana Bindu na nani na puba ngamgadaba basket masa pikpa ama sarami. Aduga basket masa aduda kantruk khaga hapaga nani na honduna Sudipki yumda lairiba table mathakta khilliba Canon macha adugi machinduda kantruk sing adu haijillami. Madu pumnamak Sudipna urami. Madudagi nani na Canon gi makhul aduda changkhringaida Sudipna yotki goli maru ama hapchinduna namchilli. Aduga karigma posak amana thinjanduna nani bu shiro haina hairami. Adubu nani di nakal amada thoktuna leiramle. Adu ubada Sudipti saubana loire. Mathangi sindana Sudipki yumdu adugi matik cheksinna semkhre. Nani changba ngambagi upai leiramdre. Adudagi Bindu na nani bu puduna Sudipki yumda lai.
Sudipna yam hainadana Bindugi masa solakpagi tanja adu lauraga Binduna thongnauda phaba screw ama laukthoklammi aduga screw adugi makhunduda nani du paisilaktuna Sudipki masa manungda makhongna khotlammi Nanina makhongna khotpaduda I chu thoklammi adudagi Sudip tu chaina khanglammi tawribadu Bindudi khangbana lona noklammi Binduna maga ngahak laiminaningi haina hairami adubu Sudipti masada nanina khotpagi iga thokpaduda Bindubu prap chalhanba pamlammi asumna Bindu chalhankhirami mathangi sin amadana Sudiptu magi sel mayam thamba bhaul adu hangnaba haiduna password namlingai nani changaktuna koipai pasilakpada password lana nambadagi hangba yadre adudagi Sudipna amu log adu gas cutting torch sidinaraga log phakainaba honaringaida nani amu pasilakpada makhuttagi nanthokiduna flame aduna sum kambada manungda leiba sel mayamdu loina mai chagle Sudip mamangda maiba amana mana mamai mame thina soklaba matamda mabu ningsinlau haibadu hojiktada wakhanda lai adudagi Sudip maibadugi manakta chalammi maiba aduna nani adu nauna mapok ama polakpani haina hairai nani na sidringaida Sudipta Bindugi manakta gi lapna layu natrabadi hatkani hairakhiba wahai adusu Sudipna ningsinglai nani na hayingkhoi oina polaklaba tungda mabu laknarakhibagi thodosing adusu mathang ningsinglai adudagi Sudipna hairai nangna haiba chumle nani hayingkhoi oina amuk polakpani adudi ai hojik kari tawba tai adudagi maiba aduna laigi puja ama tawsi hairaklammi mathangi sinda maiba dun tawraga Sudipki yumda puja tawrammi moina tawribadu nani su urammi maiba duna mantra kamlaga uchik anida mantra tu thajilami aduga uchik ani aduna nani bu koitan tanarami adubu nani na haisingna tawduna uchik ani du su maithiba pirami hojik Sudipki yumdugi manungda pochai khara mai chaklaklammi maikuna pungam mangkhre thongsing adu hangnaba kanna honari adubu ngasai haying changdanaba cheksinna sakhibana maram oiraga thongsing adu hangba yadribani maramdi thong hangnaba panba system sing adu hojikti mai jakpadagi fail oikhibani Sudipna thongnaudu tugainaba laknaringai maiba adu lai aduda Sudipna khangboi lakbo inbada maiba adu mangaksamda yesinduna sirammi tanja adura thongi glass mapanda nani nappadu Sudipna urai aduda nani na aina nangbu hatkani haina sign tawrakpadu Sudipna urammi adudagi Sudiptu gyan mangduna takhre ngahak leiraga Sudipki assistant sing laktuna thongi glass adu thugairaga Sudippu kallammi magi assistant amana hairai karino mafam asida tawramni base aduga asiba nupa asina kanano adudagi Sudipna nupa adu maibani hairai adudagi assistant aduna amu hairai madi mafam sida karigi Sudipna amu hairai hayingkhoi hanaba lakpani handakti assistant adu saungna hairai nangbu ngawrabo hayingkhoi da hairise kaisu leitraba hayingkhoi amagidama aduk yamna kiba handakti Sudiptu saungna amu hairai nang mana tawba ngambagi chang khangbra nangna nupa yamna thoobadi amukta halo hayingkhoi do adudagi assistant aduna saungna Sudipta inthoga hairai angaw aphagi thabak nang tasengna ngawrabo handaksu Sudipna saungna hairai aina hairise achumbani hayingkhoi do atai kana sunatte aina hatkiba nani do mahaki anoba mapongni madugi hayingkhoi dunani aibu accident thohankhiba aikhoigi sel mayam ama mai chahankibadu aina yumsi phawba makhul ama phaw hek leihandana cheksinna thambani aduga kadomdagi no khangde hekta changai asi haraga Sudiptu wakhal ama lai aduga tapna leithoraklaga thongnawda yengi aduda ngasai thongnawgi screw ama lokthokibadu urai panthaba tawdana CCTV gi footage sing adu yenglammi Sudipna asum yengakpada ngasai Binduna screw adu lokthokibadu urai Sudiptu aduki matik shaurammi mathangi sinda mana Bindubu laururaga CCTV footage mayam adu Binduda ulammi Sudipna saungna wa khara hairai tanja adura Binduna makhutta pairiba knife cutter blade aduna Sudipta lengi haiduna haigalakpada Sudipna Bindugi makhuttu tap phaki Sudipna nani bu koi kau kaurai aduga karigumba thoraktaba tarabadi Bindugi mangak adu kakhani haina hairammi nani su thorai Sudipna khungup lauktholaga nani bu nekhaiduna pena hatke khanduna khong thangtarakpada nani na haisingna yetum ama thangatuna khongpak aduda yuhalnami Sudip chaina duna kanna laurammi Sudip sangmankhibana nongai puthokuna koi kap kapi nongai maru aduna socket ta panbadagi maisu mutkhirami kadu pungmam manglami Sudip night vision Google season aduna nani bu koithi thirai aduga nongai su kapami adubu panba koba leite nani na guli amana Sudip ta langakpada palhaudaduna wire da palami adudagi tattuna leiriba wire anidu thengnabada mai horaktuna chandelier adu tarai
class machet makai mayanduna Sudiptu mamaida sokpadagi chaina khanglami nani yetum ama muk paiduna Sudipta paisinduna thinnaba honari Sudipsu maning sumhalli Sudipna maning sumna halakpada speaker da yawba yosabi ama tabadu uragi adudagi nani du magi makhongda yaliba yetum adu yosabi aduda napsalhalami aduga magi makhongdusu yetum duna nansillaga napsinkhibadagi nani du nanthokpa ngamlamde nani bu bindugi manakta puraktuna yenghalli aduga Sudipna masana ma kakthatlami Sudipna yosabi dagi yetum du lauthoklaga amu yetum du bindugi mukhutta pahanduna nani da thilannaba kayara khonai mamai thangda nani gi makhongda yetumna thilami nani table adu da khilliba ken machadu amu urei Sudipna handaksu bindugi makhutta yetumdu paihanduna nani da thilalli handakti nani du aduki mati ware mahak yam wana bindugi makhutta kakhalai Sudipna karemna hairai nakhoi ani bu pau phaunari bro adudi mana haise kai haino hayu asi hairaga bindugi lukhamda khangpai pairakpada nani du bindugi makhutagi ontharai adulagi chaiduna leiriba kantruk aduda masa pumba taisilami adu ubada binduna maya chiklaga hairai nang kari mata waganu ai sidringai mabudi soidana hatkani adulagi Sudiptu sauna hawaki binduna makha mutarai aina mabu ut olhangani adulagi Sudipna sauna hairai kari nangna aibu ut olhanba ngamgadra asibagi thongjinda lepa phawba nakhau kongna ngangli hojik aina mai chakpa haibasi kamai tawano yanghanba tare asi haraga maikhet puraknaba kanna laurai magi security amana maikhet purai Sudipna nani bu mai na sunaba maikhet maru achapadu thangjilli adudagi nani su masana yana mai aduda songsinduna masa pumba chakhallaga table mathakta khillaba kenan macha adugi makhunduda paisillami ngasai nani na basket macha amada kantruk holaktuna hapsin khibaduna maram oiraga kenan adu mai hauraga pokhaiduna mamangda Sudipna nani phanaba honabada insin khiba goli adu paitholaktuna Sudipta palaga phawdokhi tanjadura gas leak amu oiraktuna mafamdu mai hauraktuna pokhairami Sudipti chenthokpa nangdana sirami asumna sinadu loikhraga mathang sinda binduna thabak chalingai bike thawa nupa amana bindubu tanaduna laknarai aduda hayingkhoi amana mamai mamitta pasinduna accident thoalami aduga side mirror da I am back haina hayingkhoi aduna tharai masina takpadi nani du amuk hanna mapok amada hayingkhoi oina halakpani asumna film asi matang swaida losilli loiba hawa tabi bagi damak mayambu thagasari channel asibusu subscribe amadi share tawiramu